ꯍꯦꯜꯂꯣ ꯃꯌꯥꯝ, ꯇꯤꯜꯂꯣꯕꯥꯞ ꯄꯥꯝꯕꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕ ꯑꯗꯣ ꯌꯥꯝꯅꯕꯨꯗꯤ ꯄꯥꯟꯗ꯭ꯔꯦꯕ. ꯅꯍꯥꯟꯋꯥꯏ ꯂꯦꯟ ꯌꯥꯝ ꯇꯥꯈꯤꯕ ꯃꯇꯝꯗꯨꯒ ꯃꯄꯥꯟꯗꯣ ꯂꯣꯏꯅ ꯂꯦꯟꯅ ꯀꯦꯟꯈ꯭ꯔꯦ. ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯟꯗ꯭ꯔꯦ, ꯆꯥꯎꯁꯨ ꯆꯥꯎꯗ꯭ꯔꯦ. ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯄꯥꯟꯕꯗꯗꯤ ꯌꯥꯝ ꯆꯥꯎꯔꯤꯑꯕ. ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯃꯆꯥꯅꯨꯄꯤꯅ ꯃꯥ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ, ꯄꯨꯔꯛꯎ ꯅꯦꯇꯣꯟ ꯍꯥꯏꯕꯗꯨꯒ ꯄꯨꯔꯒ ꯆꯠꯀꯦ ꯇꯧꯕ. ꯑꯗꯣ ꯑꯥꯗ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏ. ꯃꯥꯒ ꯃꯊꯟꯇ ꯆꯥꯕ ꯇꯜꯂꯦ ꯍꯥꯏ, ꯑꯩꯒ ꯆꯥꯁꯤ ꯍꯥꯏ. ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯑꯗꯣ ꯂꯣꯕꯥꯞ ꯈꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯦꯠꯂꯒ ꯆꯥꯔꯅꯤ. ꯊꯨꯝ ꯃꯣꯔꯣꯛ ꯇꯧꯔꯒ ꯃꯦꯠꯂꯅꯤ. ꯉꯁꯤꯗꯤ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯂꯣꯕꯥꯞ ꯆꯥꯗꯣꯔꯤꯕꯅꯤ. ꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗꯩ ꯄꯨꯔꯛꯄꯗꯣ. ꯑꯩꯗꯤ ꯃꯈꯨꯠꯅ ꯆꯥꯕꯅ ꯍꯥꯎꯅꯤ. ꯍꯥꯎꯕ꯭ꯔꯥ? ꯂꯣꯕꯥꯞꯁꯦ ꯑꯍꯥꯎꯕꯅꯦꯕ. ꯇꯔꯄꯣꯟ ꯆꯥ ꯂꯣꯏꯔꯒ ꯂꯣꯕꯥꯞ ꯆꯥꯔꯤꯅꯤ. ꯀꯩꯗꯧꯗꯣꯏꯕ? Lubak kami ini sama nih, Pak. Aku nih pura-pura ada ini, ada ini. Ini lubak yang saya itu, kalau saya dulu. Ayah tentang ini dia sama enggak? Manggil sama juga. Bencana. Mini, jadi mau ada. Kalau jadi mana masalah kalau jadi masalah panjang bermat salah dan itu boleh. Mana yang begini?
이거 한 마리 물어봐봐요. 한 마리. 한 마리, 한 마리. 나이 몇 킬로? 누가 보자. 눈 많이. 아이고, 많이, 눈이 많이. Apa tengah tu buat? 아, 떨어졌다. Tengah tu ni tengah tu. 그냥 정말 이제 이마를 보내고 마 Đúng không ta được vậy? Tránh được. Đây cái đấy không thì là cái là đường để ra tao. Không thì không nên ta được. 이거 너와 내일 공부 Rồi ba mình là chơi cái này. 나에 대한 신분이 Mới chào. Mình nhìn ra vậy mà. 오, 어,